Petrol pump singda petrol Thahankhidre miyamna awaba mayoknaringai chairakasida Chingmairongda laiba United Brothers Oil Pump da tanker ama petrol thaba lakpada petrol liter lising amaga chamri yankairom Watlambadagee petrol Thahankhidre Watlakhiba petrol liter lising amaga chamri yankai adu black yolak lagara haibagi chingnaba laire hairi Petrol liter lising amagi mathakta watna thaba lakhiba petroleum tanker adugi registration number na MN018418 ni tanker singarang uche konta khokmapal da laiba Ibetongbi oil pump da kiloliter nipan amadi Paurabi da laiba Lembisana oil pump da kiloliter mari tharam ki haidi tungde United Brothers ta makhata na thaba lakadaba driver aduna gari yadre haiduna ngasi ayok pung mari rom taba matamda oina petrol thaba lakhibani haidi Tanker adugi driver Chongtham Sankarda thau watliba asigi maram hanglubada mamangi pam anigi thau awat pa hapamba amadi tanker adu yubadagi ni haina phongdorakhe masigi mathakta silchar da su petrol liter chani khaido khaizin tauraga diesel ga ona rakpagi wari shu mahakna phongdorakle bam ani thare me go ani thaba sida mogi kito dawdagi suni yum pi khara piramba adigi asigi ben asisu khara lik oiba kapa mai ahum thabje sida mai ahum che che ba centimeter trauma wala me ba thau som de problem lik oiba problem ba pi ta thor singa ma samni sanding khara lengoni jinga bidu ga sinabu da adigi mo chachani ka sinabu ne bena aduga asisu ben lik oiba adigi kanu lik oiba sida kai ma di aidi hapita ngachi ahum check tor babang si togre ba na di yar mani uke tarama ka to wone na khang de ba yo chamber phogin na bra kai do no Ajukian tadi, tahu dia sih kita tak tahu dia bien julu liku ya, ya mana? Amaromda United Brothers ke manager Onil Karamna petrol liter masing watna laklabanina pamasi da petrol di thahalaroi IOC da hairaga nauna thahanna ba oina hairagani mamangdagi tanker na thau thaba lakpa matamda thau watlagadi tanker da thau amu kapsilaga liter masing suhallaba matungda thahanbane adubu thau liter lising amaga chamri ki mathakta walakpa asidadi depot shu thau leitabana tanker aduda thau kapningai shu leite hairakle Pulapna 1473 liters pula wala lakpa ado ilok oiba khoi gi je adigi plus steel lok ne ba ado kamaina lokthok kamai mangai no dia khoi khangdre si po se mana lokthok tar ga di kadai do nom di chalamani ba akhoi ge sai OTP gi matang je pam da adigi piraga suppose pam ahum gi pireng khala je ba ahum ju gi tongan OTP lakani mafam je yor kanda ada atopa mahum mana ani hai mafam je chalaga OTP je torlo hange ga Mogi Tadaramaga, a Hogi York Paneva, Narang Aina Nungdang, Pung Mapan Makai, Adwaidagi, Gold Track to Matamda, Ting to Ting Yorki di Haiva, Garia di Haiva, my Garia de Chakai, no man de Chakaya Diana, Hayado Chaka Shembagi Medita Deva. Hiramasigi matang da Manipur Petroleum Dealers Fraternity ki convener RK Prakashna thau liter listing marfu thag listing nipan thagadabada Litre lising amaga chamriga yankairom watliba si black ta thadoraklagadabane masi pamga mari amata lainade Manipur da petrol black ta sanariba si miyamna pamda hek taina bagum tauriba shi taubigano hairakle Waliba thausi mangrabane ngasi sigi pam sidai sida kasu thararoi daba lising nipan lakada usidai sida hoje lising am samri yankairom hena wat khrabane ba adoi sigi thau se karai chakrage have a point dune chakraba Thau si amu black ta thadora ka doine ba adu si pam siga mari sunglai leina te have potum madi prajana khangwam thoi have duma aham ba point thamjage aduga ani suba point na masi karare chakrage have si fajana mari makhong do kanna thigat piraga government gi side gi pharaba pullaba matungda khangdo matungda adugi keno dusu public ta thambiu black have gi pochidi pamga mari sunglai leina te have si ngasi gi tawriba thodok sinasu ama tae do prajana government na khangbiu